Mamana haiba thabak adu ai tawre. Ngasi numit mari subani. Uchek su onde. Mamana aibu apangba sire. Aina chi Khungang amada Arun kauba nupa ama mahaki nupi amadi masaga loinana leirami. Mahusana Arun karam chawba apelba naidaba mioi amani. Uchek mayamse kayam nungairamgani moidi taibang mi aikoina wariba sumainasu waramoiko. Moidi malemgi fazaba mafamda painingba mafamda paiduna fazaba mafam asi yengba fanglibani. Mathangi numitta mahaki nupina Kaidano nanga numi khuringri satisibo kaisum satte ado aikoi mi singse usektona paiba ngamdrise yam nungaiti. minabu kamai paidino nangna hairakpasima Ado aidi yam painingi usektona oirodabada wayam nganganuda mina ukchek onba yaba natte. asumna wari sanaraba matung Arun mahousagum umang aduda satlami. Adubu umang aduda lainingba nupa ama thengnarami. Hinupa, nangbu mafam kaida lakpano? Ai mafam asida lariba uchek mayamse yengba lakpani. Nangna pamisi usek onduna paiba natro? Mani, nangdi matau karamna aina khalibase nang khanglibano aina uchek oningduna painingge haibase. Khangibine nangi maithongda ado nangbu pama natro usek onbase? Hoi pami, aina uchek olabadi malem pumba paiduna lam koiba satkani. Uchek laiba mayamsitagisu aina hena wangna paigani. Fare adudi ai laiwa ama haige adubu mamaldi yamna sawiko. Adugidamak karisu chingnaganu launingba mamal lawbiyo ai mantiknaroi. Fare nangna aduyam pamnadi horel ahing mi kanasu khangloidaba ahing amada ningtho pukri haina khangnaiba pukri aduda thambal ama satpani madu nangna kana khangandana hektuna nangi kada patra amada numit kumni khak thamu marini suba numita nangna tum hagolakpada uchik adum oladabani. Fare adudi ai soidana horel ahingse kanasu khangdaba matamda chatlaga thambal ado heklurage. Fare adudi nang tanja ama yengduna matam ngaijaruro. Asumna wari sanaraba matung Arun mayumda halaklami. Nufi, sak loisalo angangsingdi tungkrabo. Hoi tumkhre sak loiba ngai ngamdre moi. Fare adudi sak loibaga hauduklaga pijaro. Asumna wari sanaraba matung sak totlaba matung tumlammi. Arunsu makhoi tumkiba ngaiduna lainingba nupa aduna haiba adu taugi khanduna leirami. Fare ai ngasidi uchek onaba lainingba aduna haiba adu ngasidi ai hekta taurage laibak sang yenglage. Arunna lainingba nupa aduna haibagi matung ina kana khanghandana ahing aduda maibana haiba pukri aduda chattuna thambal heknaba taurami. Lainingba aduna haiba ningtho pukri adudi masini thambal bu kaida salinuni. O ada lege masi hekta heklage. Asumna hairaba matung mayumda puraklami. Mahakna thambal adu kana khanghandana isingi patra amada mahaki kada thambal adu haptuna numit humni ngairami. Adubu nongmadi mahaki nupi aduna mahakna hapliba thambal adu thengnarure. Karino
ꯀꯥꯏꯗꯒꯤ ꯊꯝꯕꯥꯜꯅꯣ? ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯞꯆꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯁꯤ ꯑꯉꯥꯡ ꯑꯁꯤꯗꯤꯕ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯕꯗ ꯍꯌꯦꯡꯗꯤ ꯑꯩ ꯎꯆꯦꯛ ꯁꯣꯏꯗꯅ ꯑꯣꯟꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯄꯥꯏꯗꯨꯅ ꯆꯠꯂꯅꯤ. ꯌꯥꯝꯅ ꯍꯔꯥꯎꯔꯦ. ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯅꯣꯡꯉꯥꯜꯂꯗꯤ ꯐꯗꯣꯏꯅꯤ. ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ, ꯀꯔꯤꯅꯣ? ꯑꯩꯕꯨ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯎꯆꯦꯛ ꯑꯣꯟꯒꯅꯤ ꯍꯥꯏꯔꯒ ꯑꯣꯟꯗ꯭ꯔꯤꯕꯁꯤꯅ ꯃꯆꯤꯟ ꯊꯤꯈ꯭ꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯅꯤ. ꯃꯥꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕ. ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒ ꯑꯔꯣꯏꯕꯤ ꯋꯥ ꯑꯃ ꯍꯥꯏꯅꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯟ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ. ꯃꯥꯃꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯇꯧꯔꯦ. ꯉꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯅꯤ. ꯎꯆꯦꯛꯁꯨ ꯑꯣꯟꯗꯦ. ꯃꯥꯃꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯦ. ꯑꯩꯅ ꯆꯤꯟ ꯊꯤꯕ ꯅꯠꯇꯦꯅꯦ. ꯅꯪꯅ ꯊꯝꯕ ꯊꯝꯕꯥꯜꯗꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯪꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯅꯅꯤꯅꯦ. ꯑꯁꯦꯡꯕꯔꯅꯦ? ꯑꯩꯅ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯍꯟꯅ ꯊꯝꯕ ꯊꯝꯕꯥꯜꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯈ꯭ꯔꯤꯕꯅꯣ? ꯐꯔꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯩ ꯂꯥꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯔꯨꯟ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯊꯝꯂꯝꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯊꯝꯕꯥꯜ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ. ꯃꯗꯨꯗꯒꯤ ꯑꯔꯨꯟꯅ ꯁꯥꯎꯔꯗꯨꯅ ꯑꯔꯨꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯍꯥꯞꯂꯒ ꯊꯝꯕ ꯊꯝꯕꯥꯜ ꯑꯗꯨ ꯅꯪꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯇꯧꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯈ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏꯁꯦ? ꯑꯩꯅ ꯊꯝꯕ ꯄꯣꯠ ꯄꯥꯏꯅꯣ ꯍꯥꯏꯗ꯭ꯔꯣ? ꯀꯅꯥ ꯈꯪꯅꯤ? ꯅꯪꯅ ꯊꯝꯃꯦꯗꯤ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯊꯝꯂꯤꯕꯣꯏ ꯅꯤꯡꯗꯅ ꯍꯨꯟꯗꯣꯛꯈꯤꯕꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯔꯨꯟ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯉꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩ ꯅꯨꯄꯤꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯨꯟꯗꯣꯛꯈꯤ ꯂꯩꯔꯝꯃꯤ. ꯍꯟꯗꯛꯃꯨꯛꯇꯒ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯣ. ꯃꯥꯃꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯜ ꯑꯗꯨ ꯄꯤꯖꯒꯦ. ꯐꯔꯦ. ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯅꯨꯀꯣ. ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ. ꯍꯟꯗꯛ ꯁꯣꯏꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ. ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒꯦ. ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯊꯔꯒ ꯆꯤꯡꯌꯥ ꯑꯃ ꯂꯩꯒꯅꯤ. ꯆꯤꯡꯌꯥ ꯑꯗꯨꯗ ꯍꯩꯖꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ. ꯃꯗꯨꯒꯤ ꯍꯩꯖꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯣꯟ ꯃꯈꯥꯗ ꯅꯨꯃꯤꯠ 2 ꯊꯝꯃꯨ. ꯑꯗꯨꯒ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯪ ꯁꯣꯏꯗꯅ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯗꯕꯅꯤ. ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯨꯟꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ. ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯁꯤꯅꯤ. ꯀꯔꯣꯝꯗꯅꯣꯅꯦ ꯍꯧꯔꯤꯕ ꯍꯩꯖꯥꯡ ꯄꯥꯝꯕꯤꯗꯨꯕꯣ? ꯑꯣ, ꯃꯁꯤꯗ ꯍꯧꯔꯤꯕ ꯑꯁꯤ ꯑꯣꯏꯔꯝꯅꯤ. ꯃꯁꯤ ꯍꯦꯛꯇ ꯍꯦꯛꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯔꯨꯟ ꯍꯩꯖꯥꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯩꯖꯥꯡ ꯑꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯀꯅꯥ ꯈꯪꯗꯅ ꯊꯝꯕꯅ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ? ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦ. ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯄꯨꯝꯕ ꯌꯦꯡꯕ ꯉꯝꯂꯅꯤ. ꯑꯁꯨꯝꯅ ꯑꯔꯨꯟꯅ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯂꯝꯃꯤ. ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯠꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯏꯃꯥ ꯂꯩꯅꯕ ꯇꯧꯔꯒꯦ. ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯄꯥꯗꯨꯗꯪ ꯂꯩꯔꯝꯃꯗꯤ ꯅꯣꯏꯒꯤ ꯑꯅꯤꯡꯕꯁꯦ ꯂꯣꯏꯅ ꯊꯨꯡꯂꯗꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯂꯩꯇꯕꯒꯤ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯐꯨꯔꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯕꯥꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ? ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯅꯄꯥ ꯂꯥꯛꯂꯒ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯒꯗꯕꯅꯤ. ꯎꯆꯦꯛ ꯑꯔꯨꯟꯅ, ꯏꯆꯥꯅꯨꯄꯥ, ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ.
ꯏꯄꯥ ꯂꯥꯛꯅꯅꯤ, ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯎꯕꯗꯒꯤ ꯑꯔꯨꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯑꯔꯨꯟꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯕꯤꯔꯣ꯫ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯑꯩ ꯉꯁꯤ ꯎꯆꯦꯛ ꯑꯣꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯕ ꯌꯥꯗꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯑꯔꯨꯟ ꯅꯤꯡꯉꯝꯗ ꯀꯞꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯁꯣꯏꯔꯨꯕꯒꯤ ꯅꯤꯡꯉꯝꯗꯅ ꯂꯦꯟꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯑꯁꯤ꯫